Ahanbada Republic of the Union of Myanmar National Unity Government Ministry of Foreign Affairs ki haizaba maikhay diki statement ama megi tang kun English ngani kun ga mangara thadurakli hairi statement asina Indo Myanmar border ki Tamu district ta People Defense Organization PDO hatkibagi matangda khongdorakli bu wafam khra hairagati hawkiba me tang taraga mari English ngani ga kun ga mangara mukhi base oiriba Indo Myanmar border ki manak laiba Sagang region ki Tamu district ki manung chanba Kama ki village station taunaba ki damakta hairiba People Defense Organization PDO ki member tara lakpada hairiba mi taraga mari si missing tawbani hairi mathang sina megi tang taraga taru English ngani ga kun manga da Assam Rifles Battalion 1 based in Sanel district Manipur state hairiba shiraba 10 disease individuals sing hand over torakpane haina supali hairiba sing sigi makha tarak poina makoina ground investigation internal report amasum discussion national unity government observe to busing aduga magi incidents circumstance siga khetnaba kaya India ki media outlet kharana phongmo thengnari akoina phanglibi evidence indicate tawri madudi hairiba 10 PDO members si Tamu district ta makoi si encounter tawraga Indian territory da hatkibana te haba wapni madugi mohta makoi si pharaba matungda ot nairaba matungda Assam Rifles Battalion 1 ki personal singna investigation asi yamna yagna lushinabagi damakta National Unity Government of India na hairiba action sing asi local lokaidi tentakna mayamda thamjagi publicly hairiba thokiba incident adu clarify tawboloidana hairiba thawdo sida laikhidraba victim sing da compensation magi family victim dugi family sing da piba hairiba area sida unilateral border fencing activities sing temporary on assessment tawwa haiba wafam pion wafam ka phungdorakli ahanbada Manipur ki MLA singna maril yaudabadagi tholakpani ozoi ngara urkhul da hawdokiba Sirulili Festival 2025 ki paula wasa kiba paumi singna tongba MST ki bus da Manipur State Transport habigi manungda Manipur haiba waisi khumjindrabadi natraga muthatrabadi satpi yaroi haiduna Central Force sing athingba pirakpigi thawdoksi Manipur ki MLA singna maril yaudabadi thokpani haina phungdokri Amaromdana Libya ki hospital amada asibak sang yang khigani pan thengnakhre hairi Libya ki konung Tripoli da liba hospital amada ngarang asibak sang yang khigani pan thengnakhre asibak sang sing adu Tripoli da liba Abu Salim Accidents Hospital ki mokta liba refrigerator amada yoramba thengnakhibani haina ministry ki mekedi ki phongdorakli Amaromdana Ansana Naga peace process na hongnuna sogatpaga loina Naga political prisoner khudingmak thadoknaba demand tawri All Naga Student Association Manipur Ansamna Naga peace process na hongna support tawba loina Naga political prisoner khudima condition yauduna thadokadabna haina demand tawri hairi atopa angakpa paw manamu tha taret nupa kunga manga luhonglaga mangkhibi phari Rajasthan police na yamna tangna thokpa thawdo ama oina tha taret ki manungda tongan state nupa kunga manga ga luhonglaga makhogi sel thum amadi mal sang puduna mangkhiba sei kunga humdai suraba Anuradha Paswa Phari Luteri Dulhan Haina Mingthonba Anuradha Bhopal Rajasthan Soyam Topper Police na undercover operation amagi mating na phabang khibani mara luhongba amadigi saurana lupa lakh ani dagi manga phabu puduna mangkhibani hari Manipur optional ki maikai digi kangla paw digi export amasum import ki matana nomagi oiba awareness pangthokre Export amasum import ki matana nomigi awareness program ama Moirang Purit Mandap Moirang da Indo Myanmar Border Traders Union Impala amasum Moirang Bazar board anina punduna ngasi pangthokri thawra madura Moirang Kendra ki ex MLA Indo Myanmar Border Trade Union ki President Navasandra Watham Retired Lieutenant Colonel Konsam Nilkumar Moirang Bazar board ki executive member Khundongbam Inauna athurba mithunglen singoni saruk yaki Awareness ado hawdokpagi thoramda Moirang Kendri ex MLM P3B Rasna kibada aikoina pothok phana yamna puthokle hairaga suhana gi mongda yonbagi mong asi hongdoktrabadi senthok hengat han mangamroi pot leiba lakwa miyoi singna kari pamni hebdu khangdolaga pot yonbagi mong amasum packing gi mong asi hongdokpa sangi maramasina pot leiba yonbagi wokaloksing akhang ahidagi launa bo hona seki technical session da IMBTU ki advisor Rajamani Sharmana essentiality of export and import hiramda IMBTU ki president W Navasandrana procedure and
documentation of export and import IMBTU की Secretary General and Khabana Industrialization Scheme 2024 hai hiram da wa ngang dona awareness program adu ser yakhiba lalon itik pamjaba miyoising mayek sing khan kheri atopa pawmadana awaba khakta khalaga hingadaba natti keranji lanjanaba oire wari haidun awabada khalagi hingadaba natti sugunu kendra dagi lanjana khiduna hanjalakribasing lakpiro iramdam aikoina ngakminagadabani haina sugunu kendra gi MLA keranjana phongdokri iyumna kaure haina paujal piba oina sugunu public ground pangthokiba football tournament ama lusinbaga mari leina MLA keranjina wapum se phongdokladuna makhatana haikibada sugunu kendra gi manung saliba sugunu sero wapok piyaw na sahi ani romasi miyam lanjena duna lairuri ngasidi imung kya amadi mayum da hanjilag leiba hunari hanjilag liba singa tanaraga yumda hanjilak tana lairiba singju hanjilak na bamadi hanjilak tuna lairiba singna yumda hanjilag leibigi nungai bado phongdok poina yumna kaure haina paujal pibo oina tournament asi sindura miyam da paujal asi yohonana ba paikat pa khong thamani yumna kaure haiba paujal asi lanjenari ba singkhakta ginati maramdam thadolaga miramda leikraba singsu iramdam asibu nungsiba pokhalaga iramdam asina ngasi awaba khangli basida makhoibu maramdam da halaklaga iramdam na wari ba sothari basida sharuk yaminana bigi paujal puribani sugunu kendra gi irang asina maram oiraga lanjena rure ado haujikti government ki hospital school khakthana tana private ki school sing loin hangli government ki winati mahi tambada free oiba leiraga su private school da makhata na mahi tamningli basing admission gi sentang pothok sage hanbiraklo angang singi mahi masing lamdam asida tamalasi iyumda hanjin biraklo akhoi gi iramdam akhoi na ngak siendan atopa kana laktuna ngak siengada banati koki ga taina ba mafam central force na palon simlaga ngak sienkhre tamdan state force amadi central force na ngakli masida akhoi na mi pai ningai thokti akhoi yumda hanjilasi iramdam iraibak akhoi na ngaklasi irang asin horakpada laikhidraba akhoi gi athauba iringjal halloidabani haikenasu pausna makhatari makha chatharak poina kanglai paki mairagi editorial myamna thamjari central security force da matau kramna lamdam sigi miyamna thajaba thamgadoribano inkumjali singani ga kunga humdagi me humdagi manipur thokliba lala singa siphau para lengangna losinana ba hona dana yamna ningai dana lethokpugum tawri lala siga mari laidana bara lengana lamdam sigi law and order miyamgi punsi amad lantung ngak sienbagi thabak paikhatna baga mari laidana thajilakliba central security force singna masagi mathau ningthina madi niyam sumna pangthoklibra haibisigi matangdadi yamna sauna singna bama adumak lairi habige manipur kuki narco terrorist na landarak tur manipur gi apunwa saktam thugaina ba hotna bani haiba mayek singna khanglaba phawuda terrorist singna dugi mathakta manipur thajilakhiba central security force singna misang mikhai naiba miyeng yengduna masagi pangthokpam thokko mathawdu pangthoktan laki haibisi manipur miyamna aduma khangi maduna koki theory singa sibu kankhatuna thambadagi ngasi phawba lalasi sahi ani hena sangsilakpagi maramni haiba haibigai central security force na misang mikhai naiba thabak tawi loinana manipur miyam karisu leitana khalli haina yamna sengna takthuraklibasi ngasi shirui festival gi pau coverage tawsa khiba manipur gi pawmising na tongwa manipur state transport ki bus aduda manipur thai maduna gari aduda tongduna urkhul satpi yaroi satke hairabadi gari aduda thari badu muthatlu haina khangalakibaduni maduna mafam maduna ngak sienbagi thabak sa tharam khiba maha regiment gi kangbuna satakhiba thong adu manipur miyam amadi manipur lengak pukari su leitana khalli haibadu takmani loinana urkhul pangthokliba sirui festival da maitei singna kuki khul phawdun satpa yaroi satlabadi hatkani hana laktokhiba adubu I phong sogatpani hana lobiye manipur asi bharat ki mapung phab state ama oiribani bharat ki state ama oiriba manipur haiba state asi ki mingasi state asi ki transport department ki gari da thaba yaroi muthat kadabani haibasi bharat lenga amasum bharat sangbidan ma phong singna bani hana lawbuda laloi aran ma thawong asi maha regiment ki kangbu na phong sathapa ngamlibasi makoida thawna pangal haptuna aran ma thawong asi sathagadabani haiduna insin ma leibadagini haiba khali haina khali maduna manipur bara lengana thajilakliba central security force ngi maphamda lamdam sigi miyamna thajaba ngamdaba haibadu ori ngasi pawmi sing urkhul da paw cooperate tawba sakhiba khongsat adu niyam gi matung inadi urkhul lambi paring da ngak sienbagi thabak tawriba maha regiment gi kangbuna pawmi sing bu ngak sienduna urkhul yauna satlanana ba hona bada pangbi aba mating adu pangbiram gadabani adubo ngasi gi ona taina bada adubu ngasi ona taina bada pawmi sing da
Manipur thaba gari da tonglai maduna urkhul sangba yaroi haiduna athingba piba haibisina taklibidi mai taising hatkani haiduna lauthokiba theory singa dugi misangda mahari jimen ki kangmuna phongna sakol haibadu takpani haibada la loidra haina khali maram aduna aranba thong sathakiba asi kanagi thawin sinu haibadu khangdoknaba barat lenga ki maikeri gi pekhat piyawa thabo pekhat kadabani loinana thawong adu siena ki ba mahari jimen gi kangbu dugi mathta awangwa thakta investigation sathaduna makoina tawkiba aranba thawong adu kanana insilaga tawon manu haibadu khangdolaga ain goeba lokhatpam tokpa thaba adu sabsana lokhatnaba honapam thi maduna trabdi manipur barat lenga ngak sinbigi thabak tawbigi tamakta thajilagi ba central force ngasida lamdam asigi miyamna thajaba thamlaktabadagi ngasi thokliba thawdo asiguma pamdaba thawdo hanna hanna tholakpi hai masi thoktana ba barat lenga na lokhatpam tokpa thaba adu sabsana lopham tu heba kanglei paki meragi editorial miyamna thamjari Makasa tarak po na mas mulusalak po na to papawman COVID-19 digi hena sathiba ZN1 India ra yorkre Mumbai de anobo laisa dasigi case aniga yang hegetere thengna kre ani sikre COVID-19 gi laisa dasi malem na muthatuna laisa dasigi vaccine puthokraba matung khwai digi nauna COVID-19 gi laisa dasi digi hena sathiba ZN1 variant laisa dasi India ra yorkre Agency ki power mo da khwai digi nauna sathira ZN1 laisa dasina Mumbai da mioi saniga yang hegetere naaba thengna khiba galoina mioi ani laikhitre loinana Maharashtra da thas ki taraga ni power anova case humfuga mapan thengna khiba galoina hauzu power da case ni fuga mari di hengalakri loinana Tamil Nadu da laisa dasina naaba mioi kuntraga mari sukri haidi COVID-19 ZN1 variant symptoms malem gi tuan mafam sing haibedi Singapore Hong Kong na singba lebak sing laisa dasina parks na sandoraktuna hauzu arupa phibam da mayunari khwaidigi nauna Tamil Nadu da mioi kuntraga mari Karnataka da mioi nipan Gujarat da taruk Delhi da ahum amasum Haryana Rajasthan amadi Sikkim da sumi amamam laisa dasina naba thengna khriari COVID-19 gi matungna nauna sandorakli bi yamna sathiba ZN1 variant asi India pomda sandorakpa yabi akib leibena Ministry of Health and Family Welfare na Union Territory amasum state singda laisa asida gi ngakthokpa yawa section thorang sing lokotnaba mari leinaba official sing da khan khriari Tentana sum na miyamna thamjaram ge duga haujiko ina di miyam pau su matang sa lusimjaragi amasum makhataba no babde miyam punanga mina sena sinel siki makeri gi miyang phamda makhata na thamjari makhataba no babde miyam punanga mina si